Manipur gi poni kannaba amadi ngak shellaga thamnaba gi damak Leingak na Makhal-Makha Kayagi scheme sing paikhattuna hotnari haina Chief Minister Nongthombam Biren phongdokkhre wafam asi mamang thagi tang kundagi mapal kangjai bongda chatharakhiba DGAR Men and Women Polo Championship 2025 loisinbagi thoramda mahakna phongdokhibani thoram aduda Chief Minister Nongthombam Biren hai malemda modern polo gi masana ase Manipur dagi haudokhibani Polo masana asibu thawai hapliba poni kannaba amasung ngak shellaga thamnabagi damak Leingak asina Makhal-Makha Kayagi scheme sing paikhattuna hotnari poni singi sajik safam oina lamfel patta ekar kontra pak chawba mafam piba laikhre masida sunatana pangai dasu poni singi sajik safam ground ama semgat sagatli Mahirol dagi sanaraklaba polo masana asi yokatlaga thamnabagi damak Chief Minister Sagol Kangjai Championship haina mingthonba polo tournament amasu hogdokhiba lairei Matang asida Army amasung Assam Rifles na tongan ba polo tournament kya lepat laitana selakpa asina polo masana asi yokhatpada maru iba thodang lori asigumba tournament asi chahi khudingi leptana pangthokpagi tangai fadaba chawna lei miyam nasu Manipur gi poni asi yokhatpada angamba thodang lobiu masiga eroina na lamdam asida mahuksagi tangdu leitaba fibam hanjelaknaba amadi hanagum nuksi channel leminanaba Leingak asina akanba mongda hotnari haina Chief Minister Nongthombam Biren makhatana phongdokhi thorom aduda Manipur Leingak ki CAF and PD Minister El Susindro Maitei Social Welfare Minister Haikam Dingo MLA Sorokhaibam Rajen MLA Khongbantabam Ibomcha amadi Assam Rifles ki Director General Lieutenant General Vikas Lakherana chingba makok thongba official kyana saruk yakhi awaited, adrenaline-filled men's final polo match. The ball has been rolled. In 1978 to 1992, team captain 1990 to 1991 Manipur Polo International. Manipur Police da ju mayam no wiranguni hana akhoi Sige Sagolgi police leramde adubu layak phadna akhoi government si lakpadagi akhoi huji andaki mass part su wiranguni akhoi Sagolgi team ama semaga poni si yokhanna ba hinna ba chauba lambi yat horobani akhoi Imphal Valley da leiriba district sinda police station khudimata at least 50 to 100 poni si mogi sifai khamna ba aduga poni thamnana bagi koi nan decision lobu laikre aduna aduba matamda valley da leiriba jaga singda maroina state police force singda koi poni district khudingda yankai chama yokhatna bagi semkatna bagi aduma pandama koi thami sahi khudingi koi masiji tek da kaina pangthok ngamba koi ONC koi laiba thibadagi jithoi be irang si namaram horakanda akhoi normal punsi da khara kaiba thokdab nate adubu ishwar gi kripa dagi mayam ni mateng dagi hujik tamna santi hanjalakpa hore akhoi we have to begin for a good cause.